ꯂꯩꯕ꯭ꯔꯥ ꯑꯣ ꯀꯔꯝ ꯀꯧꯕ ꯑꯝꯇꯪ ꯐꯖꯅ ꯌꯦꯡꯊꯣꯛꯑꯣ ꯌꯥꯔꯣꯏ ꯑꯁꯦꯡꯕꯅꯤ ꯃꯌꯥꯝ ꯗꯥꯎ ꯑꯩ ꯄꯣꯠ ꯉꯥꯡ ꯇꯥꯍꯧꯕ ꯉꯔꯥꯡ ꯐꯣꯇꯣ ꯁꯠ ꯂꯥꯛꯑꯝꯗꯣꯏꯅꯣ ꯁꯤ ꯄꯣꯠꯁꯤ ꯇꯥꯍꯧꯕ ꯐꯣꯇꯣ ꯀꯥꯞꯄ ꯐꯪꯉꯦ ꯐꯪꯉꯦ ꯂꯨꯄꯥ 9,000 ꯃꯥꯡꯉꯝꯅꯤꯗ 9 ꯄꯤꯁꯦ ꯑꯩꯅ ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯐꯠ ꯆꯠꯍꯧꯁꯦ ꯍꯥꯏꯗꯣ ꯉꯁꯤꯁꯦ ꯐꯣꯇꯣ ꯁꯣꯠ ꯆꯠꯂꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯆꯥꯟ ꯍꯣꯏꯗ ꯑꯩꯒꯤ ꯐꯣꯇꯣ ꯀꯟꯁꯦꯞ ꯈꯔ ꯄꯥꯝꯕ ꯂꯩꯌꯦꯅ ꯀꯥꯞꯀꯦꯅ ꯆꯠꯄꯅꯦ ꯑꯗꯣ ꯄ꯭ꯔꯦꯝꯆꯥꯟꯅ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯀꯩꯕ ꯄ꯭ꯔꯦꯝꯆꯥꯟ ꯖꯒꯥꯗꯣ ꯂꯣꯀꯦꯁꯟ ꯑꯍꯥꯟꯕꯒꯤ ꯉꯥꯏꯈꯣꯡ ꯀꯥꯞꯄꯨꯁꯦ ꯉꯥꯏꯈꯣꯡꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏ ꯃꯣꯏꯒꯤ ꯂꯧꯕꯨꯛ ꯑꯗꯨꯝ ꯈꯔ ꯐꯖꯔꯦ ꯍꯥꯏꯕꯀꯣ ꯑꯗꯨ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯃꯤꯁꯇꯔ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯔꯒꯤ ꯑꯃꯨꯛ ꯀꯥꯞꯊꯦꯛꯇꯨꯅꯦ ꯃꯥꯒꯤ ꯂꯨꯍꯣꯡꯗꯨ ꯀꯨꯏꯗ꯭ꯔꯦ 2032ꯗ ꯍꯧꯖꯤꯛꯇꯒꯤ ꯀꯥꯞꯊꯣꯛꯑ ꯊꯝꯃꯒ ꯊꯦꯠꯂꯒ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤ ꯋꯦꯗꯤꯡ ꯍꯥꯏꯇꯥꯔꯦ ꯍꯣꯇꯦꯜꯗ ꯀꯥꯞꯄꯛꯑꯣꯅꯦ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯀꯥꯏꯅꯔꯁꯨ ꯁꯤꯒꯤ ꯐꯤꯕꯝ ꯃꯥ ꯑꯩ ꯑꯗꯨ ꯍꯥꯏꯔꯒ ꯌꯥꯝꯃꯜꯒꯤ ꯑꯃ ꯃꯤꯝꯁ ꯑꯃ ꯎꯔꯝꯃꯦ ꯑꯩꯁꯨ ꯁꯤꯁꯦ ꯁꯦꯡ ꯂꯥꯎꯋꯦ ꯅꯨꯡꯁꯥꯒ ꯐꯖꯗꯣꯏꯅꯦ ꯐꯣꯇꯣ ꯀꯥꯞꯄꯕꯨꯗꯤ ꯑꯩ ꯑꯃꯨꯛ ꯁꯤꯗꯕ ꯑꯩꯗ ꯍꯥꯏꯒꯦ ꯇꯧꯒꯟꯕ꯭ꯔꯥ ꯐꯖꯔꯦ ꯇꯧꯕꯨꯜ ꯂꯝꯕꯤ ꯆꯪꯉꯛꯄꯅꯦ ꯇꯧꯕꯨꯜ ꯂꯝꯕꯤꯁꯦ ꯌꯥꯝ ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯥꯕ ꯀꯨꯏꯗ꯭ꯔꯤꯌꯥ ꯌꯥꯝ ꯐꯖꯔꯦ ꯑꯣ ꯉꯍꯥꯟꯒꯤ ꯑꯃ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯇꯧꯗꯅꯠꯇ꯭ꯔꯣ ꯑꯁ ꯑꯗꯨ ꯃꯁꯤꯒꯤ ꯃꯔꯝ ꯑꯃ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯕ ꯇꯥꯏꯃꯤꯡꯗꯣ ꯕꯦꯔꯥ ꯀꯥꯏꯀꯣꯗꯨꯗꯤꯀꯣ ꯇꯧꯕꯨꯜ ꯂꯝꯕꯤ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯊꯧꯕꯥꯜꯒꯤ ꯇꯥꯏꯞꯇ ꯇꯧ ꯂꯩꯔꯝꯃꯦ ꯌꯥꯝ ꯁ꯭ꯄꯣꯡꯐꯝ ꯌꯧꯔꯦ ꯁꯤꯗꯅꯦ ꯀꯥꯞꯇꯣꯏꯁꯦ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯔꯁꯨ ꯁ꯭ꯋꯥꯏꯗ ꯒꯤꯃꯟ ꯍꯥꯏꯅ ꯊꯝꯕꯅꯤ ꯃꯥꯏ ꯄ꯭ꯂꯦꯌꯔ ꯃꯇꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯒꯤꯃꯜ ꯃꯇꯝ ꯂꯥꯛꯑꯦ ꯁꯤ ꯁꯠꯇꯨꯅꯤ ꯂꯧꯀꯨꯝꯕ ꯄꯥꯏꯔꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯇꯩ ꯁꯤ ꯃꯃꯥꯏ ꯀꯣꯚꯔ ꯑꯗꯨ ꯕꯣꯜ ꯍꯥꯞꯄꯣ ꯀꯩꯅꯣ ꯀꯥꯏꯔꯦ ꯐꯣꯇꯣꯗꯤ ꯊꯤ ꯐꯖꯔꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯗꯤ ꯄꯥꯛꯅ ꯕꯤꯌꯥꯅꯤꯁꯤꯅ ꯍꯥꯞꯄꯔꯣꯏꯒꯦꯕꯀꯣ ꯈꯔ ꯀꯥꯞꯄꯉꯥꯏ ꯈꯔ ꯍꯥꯞꯄꯜꯂꯒꯦ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯁꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯛꯄ ꯀꯥꯟꯗꯣ ꯑꯗ ꯄꯨꯂꯞ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦꯕꯀꯣ ꯑꯗꯨꯅ ꯐꯖꯗꯧ ꯃꯥꯜꯂꯦ ꯁ꯭ꯂꯥꯏꯠ ꯁꯣ ꯇꯧꯔꯛꯑꯒꯦ ꯂꯥꯏꯠ ꯃꯤꯅꯠ 2 ꯂꯩ ꯄ꯭ꯂꯦꯌꯔꯒꯁꯨ ꯂꯣꯏ ꯃꯈꯥꯗꯥꯡ ꯑꯣꯟꯕꯅꯦꯕꯅꯦ ꯉꯁꯤꯗꯤ ꯂꯧ ꯀꯨꯝꯃꯨ ꯂꯣꯏ ꯄꯨꯔꯛꯄꯅꯦꯕ ꯑꯩꯅ ꯑꯩꯈꯣꯏ ꯂꯧꯗꯅꯦ ꯂꯩꯈꯣꯝ ꯇꯩꯗ꯭ꯔꯤ ꯅꯪ ꯋꯥꯏꯁꯦ ꯍꯦꯔꯣꯅꯕꯨ ꯀꯞꯄ꯭ꯔꯣ ꯋꯥꯕ꯭ꯔꯣ ꯊꯧꯔꯤꯁꯦ ꯌꯦꯡꯉꯨ ꯃꯕꯨꯛ ꯃꯅꯥꯏ ꯏꯀꯪ ꯀꯪꯒꯩ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯦ ꯃꯥ ꯕꯣꯟ ꯁꯥꯟꯅꯔꯤꯅꯤ ꯃꯥꯏ ꯐꯤꯒꯔꯁꯦ ꯇꯧꯕꯅꯤꯅ ꯑꯩꯗꯤ ꯃꯣꯏꯁꯦ ꯎꯕꯗꯅꯦ ꯊꯥ ꯊꯟꯈꯤꯕꯁꯤꯅ ꯈꯔ ꯋꯥꯔꯣꯏꯗꯧꯗ ꯃꯥꯜꯂꯦꯕ ꯆꯅꯤꯄꯥ ꯑꯍꯟꯗꯣ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯏꯕꯨꯡ ꯑꯩ ꯌꯦꯡꯕ ꯌꯥꯝ ꯋꯥꯏ ꯑꯗꯨꯅꯅꯦ ꯉꯁꯥꯏꯗꯤ ꯃꯃꯥ ꯄꯥꯏꯕꯤꯎꯔꯥ ꯍꯪꯉꯤꯗꯣ ꯀꯦꯃꯦꯔꯥ ꯐꯖꯕ꯭ꯔꯥ ꯑꯩꯗꯤ ꯀꯦꯃꯦꯔꯥ ꯐꯖꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯌꯥꯝꯅ ꯉꯥꯎꯖꯩ ꯍꯥꯏꯗꯤ ꯅꯕꯨꯡꯅ ꯍꯥꯟꯅꯗꯩ ꯍꯧꯅ ꯍꯥꯏꯔꯅꯤ ꯀꯔꯤ ꯀꯦꯃꯦꯔꯥ ꯃꯃꯤꯡꯅꯣ ꯍꯥꯏꯔꯤꯅꯦ ꯃꯆꯥꯗꯣ ꯅꯠꯇꯦ ꯅꯪ ꯇꯥꯃꯣꯅ ꯑꯗꯨꯅꯦ ꯈꯣꯡ ꯐꯖꯅ ꯍꯣꯠꯅꯕꯗ ꯐꯖꯔꯦ ꯈꯣꯡ ꯈꯨꯠꯀꯁꯨ ꯄꯨꯔꯥ ꯏꯔꯣꯏ ꯁꯥꯔꯦ ꯑꯩꯗꯤ ꯐꯤꯕꯝ ꯀꯥꯏꯔꯕꯅꯤ ꯄ꯭ꯂꯦꯌꯔꯁꯦ ꯑꯩꯈꯣꯏꯅ ꯅꯩꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯛꯇꯤꯁ ꯆꯠꯂꯨ ꯍꯜꯂꯛꯑꯒ ꯆꯥꯛꯀ ꯄꯤꯁꯤꯟꯗꯒꯤ ꯐꯣꯇꯣ ꯀꯥꯞꯂꯦ ꯆꯥꯅꯤꯕ ꯑꯩꯒꯤ ꯉꯁꯥꯏ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯃꯒꯅꯦ ꯕꯅꯥꯅ ꯁꯦꯛ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯗꯣ ꯕꯅꯥꯅ ꯁꯦꯛꯅꯦ ꯑꯗꯨꯒ ꯁꯃꯣꯁꯥ ꯆꯤꯛꯀꯟ ꯁꯃꯣꯁꯥꯒ ꯃꯥ ꯆꯥꯁꯜꯂꯝꯃꯦ ꯑꯗꯨ ꯈꯔꯗꯤ ꯐꯩ ꯑꯗꯨꯐꯥꯎꯗ ꯌꯥꯗ꯭ꯔꯕꯅꯦꯕ ꯃꯥꯗꯤ ꯀꯩ ꯑꯣꯏꯔꯝꯅꯤ ꯆꯦꯟ ꯐꯣꯇꯣ ꯀꯥꯞꯁꯦ ꯃꯀꯣꯏ ꯀꯛꯀꯅꯨ ꯍꯥꯏ ꯃꯀꯣꯏ ꯀꯛꯊꯠ ꯂꯥꯛꯄ ꯁꯤꯐꯥꯎ ꯀꯩꯅꯣꯝꯅꯤꯗ ꯃꯁꯤ ꯀꯣꯛ ꯆꯤꯛꯈꯠꯂꯦ ꯉꯁꯥꯏ ꯅꯨꯡꯁꯥꯃꯛꯇꯤ ꯁꯨꯝ ꯀꯥꯞꯄ ꯐꯣꯇꯣꯗꯨ ꯍꯧꯖꯤꯛꯇꯤꯅꯦ ꯉꯥꯡꯅꯤꯡꯕ ꯆꯥꯡꯗ ꯉꯥꯡꯉꯛꯀꯅꯤ ꯍꯣꯔꯦꯟ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯝ ꯉꯥꯡꯅꯕꯅꯤ ꯉꯁꯥꯏꯒꯤꯗꯨꯒ ꯈꯛꯇꯪ ꯈꯦꯠꯅꯔꯝꯒꯅꯤ ꯄꯣꯁ ꯑꯣꯏꯕ ꯀꯩꯗꯧ ꯉꯧꯈꯠꯂꯣꯗꯅ ꯍꯧꯔꯁꯤ ꯄꯣꯁ ꯑꯣꯏꯗ ꯀꯩꯅꯣ ꯗꯥꯏꯅꯥꯒꯨꯝ ꯇꯧꯗꯧ ꯃꯥꯜꯂꯦ ꯀꯔꯤ ꯇꯣꯝꯕ ꯀꯥꯏ ꯇꯣꯝꯕ इधर आओ कहीं तुम ना थिन रही कहीं हाँ माज़ा तोंबा इधर आओ मैम अखोल ना थोड़ी नुसी बने लाइट के मैम जामती खंगे में नुसी बने ऐसे वो शु कहीं आई ना गज़ा है दो रिफ्लेक्टर पा काप दो आई ना ये लोग ने कि सुमाई ना ताऊ नुसाजी सोम दे ना फंगे हाय रो बबू दासे इन ओइ लोग ने काप तो भी आई रिफ्लेक्टर ना मैम गुड मॉर्निंग नोंगाले ngarang di thienge waman da video ga na nam dre wa
ꯅꯠꯇꯧ ꯑꯩꯒꯤ ꯕꯨꯛ ꯑꯍꯠꯄꯗꯣ ꯁꯦꯇꯤꯡ ꯀꯥꯞꯄꯒ ꯑꯉꯥꯡ ꯇꯤꯒꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯉꯧꯕ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯉꯧꯕꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯇꯧꯕꯁꯦ ꯕ꯭ꯔꯝ ꯌꯥꯝ ꯆꯠꯂꯦ ꯏꯁꯥꯁꯦ ꯍꯥꯞꯄꯤꯔ ꯍꯥꯞꯇ꯭ꯔꯤꯔ ꯑꯉꯥꯡꯁꯦ ꯆꯤꯡꯅꯔꯒ ꯇꯧꯕꯅꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯊꯔꯒ ꯊꯤꯕꯒꯤ ꯇꯤꯒꯔ ꯑꯩ ꯀꯦꯅꯟꯒꯤ ꯇꯤꯒꯔꯗꯣ ꯉꯔꯥꯡꯁꯤꯒꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯆꯤꯡꯅꯩ ꯃꯣꯏꯗ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯐꯝꯗꯨꯗꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯇꯨꯝ ꯍꯧꯒꯠꯄꯁꯨ ꯊꯦꯡꯉꯦ ꯑꯩꯗꯣ ꯉꯔꯥꯡ ꯄꯣꯠ ꯑꯃ ꯀꯧꯔꯝꯃꯦ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯆꯠꯂꯦꯕ ꯑꯗ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯌꯦꯡꯉꯣ ꯐꯪꯉꯦ ꯐꯪꯗ ꯀꯩꯗꯤ ꯄꯥꯜꯂꯤ ꯂꯥꯏꯅ ꯇꯝꯕꯅꯦ ꯍꯟꯗꯛ ꯃꯇꯥꯡꯁꯤꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯁꯤꯒꯨꯝꯕ ꯏꯁꯨꯁꯦ ꯌꯥꯝ ꯊꯣꯛꯄ ꯇꯧ ꯊꯕꯛꯁꯦ ꯃꯥꯏ ꯃꯤ ꯄꯥꯛꯇꯦ ꯂꯥꯏ ꯇꯤꯟꯒꯤꯁꯨ ꯌꯦꯡꯊꯣꯛꯎ ꯀꯩꯅꯣ ꯇꯧꯕꯅꯦ ꯈꯪꯗꯦ ꯋꯥꯡꯍꯟꯅꯤꯡꯕ ꯌꯥꯎꯔꯤ ꯀꯟꯗꯤꯁꯟꯁꯦ ꯂꯩꯕ꯭ꯔꯥ ꯑꯣ ꯀꯔꯝ ꯀꯧꯕ ꯑꯝꯇꯪ ꯐꯖꯅ ꯌꯦꯡꯊꯣꯛꯑꯣ ꯌꯥꯔꯣꯏ ꯑꯁꯦꯡꯕꯅꯤ ꯃꯌꯥꯝꯁꯤ ꯗꯥꯎ ꯑꯩ ꯄꯣꯠ ꯉꯥꯡ ꯇꯥꯍꯧꯕ ꯉꯔꯥꯡ ꯐꯣꯇꯣ ꯁꯠꯂꯛꯑꯝꯗꯣꯏꯅꯣ ꯁꯤ ꯄꯣꯠꯁꯤ ꯇꯥꯍꯧꯕ ꯐꯣꯇꯣ ꯀꯥꯞꯄꯩ ꯐꯪꯉꯦ ꯂꯨꯄꯥ 30,000 ꯃꯥꯡꯉꯝꯅꯤꯗ 9 ꯄꯤꯁꯦ ꯑꯩꯅ ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯐꯠ ꯆꯠꯍꯧꯁꯦ ꯍꯥꯏꯗꯣ ꯍꯣꯏ ꯄꯥꯏ ꯆꯠꯈꯤꯗꯨꯅ ꯀꯅꯥꯒꯨꯝꯕꯁꯦ ꯉꯔꯥꯡ ꯑꯃꯗꯨꯅ ꯃꯊꯥ ꯁꯥꯍꯟꯕꯅꯦꯕꯅꯦ ꯑꯗꯣ ꯎꯗꯤ ꯎꯔꯣꯏ ꯍꯧꯖꯤꯛ ꯂꯦꯝꯕꯤ ꯐꯤꯕꯝꯗꯣ ꯅꯥꯄꯤ ꯑꯃ ꯈꯨꯝꯖꯤꯜꯂ ꯂꯩꯔꯝꯗꯦ ꯑꯩ ꯈꯤꯇꯪ ꯁꯤꯒꯤ ꯃꯇ꯭ꯔꯣꯛꯁꯦ ꯍꯟꯗꯛꯀꯤ ꯑꯩ ꯗꯥꯎꯁꯤꯀꯣ ꯂꯥꯏꯔꯤꯛꯇꯤ ꯑꯗꯨꯝ ꯁꯨꯡ ꯌꯦꯡꯊꯣꯛꯇ ꯌꯥꯗ꯭ꯔꯕꯅꯦ ꯑꯗꯨꯅꯅꯦ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯄꯨꯂꯞ ꯏꯁꯥꯁꯦ ꯕ꯭ꯔꯝ ꯆꯠꯄꯤ ꯀꯟꯅ ꯇꯧꯋꯦꯕ ꯁꯤ ꯂꯩꯒꯦꯁꯨ ꯐꯪꯉꯣꯏꯗꯣꯏꯅꯦ ꯑꯦꯃꯥꯖꯣꯟꯁꯨ ꯌꯥꯗꯕꯅꯤꯅ ꯒꯨꯍꯥꯇꯤ ꯑꯃꯨꯛ ꯆꯠꯂ ꯂꯩꯔꯨꯗꯣꯏꯅꯦ ꯑꯩꯁꯦ ꯇꯜꯂꯕꯖꯥꯠꯅꯦ ꯃꯅꯤꯄꯨꯔꯁꯦ ꯍꯤꯡꯅꯤꯡꯗꯕꯖꯥꯠꯅꯦ ꯑꯗꯨ ꯌꯧꯔꯒ ꯉꯔꯥꯡ ꯂꯥꯛꯏꯁꯦ ꯁꯉꯥꯏ ꯏꯊꯤꯅꯤꯛ ꯄꯥꯔꯛꯇꯨꯅꯦꯕꯀꯣ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒꯤ ꯌꯥꯗꯦ ꯗꯗꯥ ꯌꯥꯗꯦ ꯃꯥꯃ ꯀꯨꯝꯕ ꯌꯥꯗꯦ ꯃꯥꯃ ꯇꯧꯔꯦ ꯅꯣꯡ ꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯁꯦ ꯑꯩꯈꯣꯏ ꯐꯨꯔꯤꯠ ꯈꯔ ꯁꯤꯕꯤꯔꯕꯅꯦ ꯀꯩꯅꯣ ꯇꯧꯗꯦꯅ ꯃꯥꯏꯁꯦ ꯑꯁꯤ ꯅꯠꯇꯗꯤ ꯌꯥꯗ꯭ꯔꯦ ꯆꯠꯄꯗꯣ ꯐꯖ ꯁꯥꯟꯅꯔꯝꯃꯣ 30 ꯅꯩꯒꯥꯏꯔꯝꯃꯣ ꯑꯗꯨꯗꯨꯒ ꯊꯦꯡꯅꯔꯁꯦ ꯑꯃꯨꯛ ꯐꯥꯖꯔꯦ 3ꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯩꯈꯣꯏ ꯆꯠꯂꯤ ꯆꯦꯛꯀ ꯇꯧꯔ ꯐꯥꯔꯤ ꯅꯨꯡꯉꯥꯏꯅꯤ ꯃꯤ ꯀꯌꯥꯅꯣ ꯑꯩ ꯊꯣꯛ ꯇꯧꯒꯦ ꯆꯦꯛꯇ ꯇꯧ ꯑꯩ ꯊꯣꯛ ꯇꯧꯒꯦ ꯀꯩꯅꯣ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯥꯏꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥ ꯃꯨꯠꯈꯔꯦ ꯑꯗꯩ ꯁꯤ ꯒꯥꯔꯤꯁꯤꯒꯤ ꯏꯟꯁꯨꯔꯦꯟꯁ ꯃꯊꯪ ꯆꯍꯤꯐꯥꯎ ꯊꯤꯗ ꯃꯊꯪ ꯆꯍꯤ ꯖꯨꯂꯥꯏꯐꯥꯎ ꯊꯤꯔꯦ ꯑꯗꯨꯅ ꯃꯥ ꯊꯤ ꯄꯣꯛꯈꯥꯏꯕꯅꯤꯀꯣ ꯊꯧꯒꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯃꯥꯏ ꯃꯄꯥꯡꯒꯁꯨ ꯂꯥꯛꯇꯣ ꯁꯤꯒꯤ ꯖꯒꯥꯁꯦ ꯄꯨꯡ 10 ꯍꯦꯛ ꯇꯥꯔꯕ ꯑꯩ ꯊꯣꯛꯇꯕꯤꯅꯤ ꯁꯤꯒꯤ ꯖꯒꯥꯁꯦ ꯈꯔ ꯕꯦꯔꯥꯅꯦꯕ ꯃꯌꯥꯝ 2 days ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯅꯝꯃꯛꯏꯁꯦ ꯉꯔꯥꯡ ꯂꯥꯛꯄꯗꯤꯀꯣ ꯉꯔꯥꯡꯗꯒꯤ ꯑꯩꯁꯦ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯀꯨꯏꯅ ꯂꯩꯔꯨꯔꯦ ꯆꯥꯅꯔꯤ ꯍꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯅꯨꯃꯤꯠ 2-3 ꯁꯨꯔꯦꯕꯀꯣ ꯑꯩꯁꯦ ꯃꯤꯠ ꯉꯥꯛ ꯆꯥꯔꯒ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯀꯣ ꯑꯗꯨꯒꯤ ꯄꯥꯜ ꯍꯧꯒꯦ ꯇꯧꯕ ꯄꯥꯜꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯂꯩꯇꯦ ꯑꯩ ꯍꯥꯟꯅꯁꯤꯗꯣ ꯃꯃꯥꯡꯗꯁꯨ ꯋꯥꯔꯅꯤꯡ ꯊꯥꯔꯛꯈ꯭ꯔꯕꯅꯦ ꯁꯨꯝ ꯆꯥꯁꯤꯜꯂꯒꯗꯤ ꯂꯩꯔꯛꯀꯗꯣꯏꯅꯤ ꯍꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯂꯩꯔꯛꯏꯔ ꯂꯩꯔꯛꯇ꯭ꯔꯤꯔ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯏꯁꯥꯁꯨ ꯌꯥꯝ ꯆꯥꯎꯈꯠꯄ ꯄ꯭ꯂꯁ ꯑꯗꯨꯅ ꯁꯤ ꯋꯦꯠ ꯌꯥꯝ ꯍꯦꯚꯤ ꯑꯣꯏꯕꯁꯨ ꯌꯥꯝ ꯐꯠꯇꯦꯕꯀꯣ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯁ꯭ꯋꯥꯏꯗꯒꯤ ꯐꯝꯈꯤꯕꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯑꯗꯨꯝ ꯊꯦꯡꯕ ꯐꯝꯃꯦꯕꯀꯣ ꯊꯕꯛ ꯂꯣꯏꯁꯟꯗꯕꯒꯤ ꯈꯣꯠꯇꯕꯒꯤ ꯈꯔ ꯄꯦꯟꯗꯤꯡ ꯃꯌꯥꯝꯁꯤꯅ ꯑꯗꯨꯗꯨꯅ ꯍꯟꯗꯛꯁꯦ तसेंना कनो 1 month सूरे ममांग वीडियो जो हाइगे एक्सरसाइज तौदो खोतब मैम सिगी इशू अमा लागा उसे हक्सांग अमक्तिनेबको हयेंग 30 जे गुवाहाटी चकदुनेबको आइगे पोचै खर लाक्ता ले मणिपुरी लेबे सिचुएशन जे अदुना आइना कंप्लेन तौने दुगा पोच लखोकपा यागद्राइना चटपनेबा आइजुको अदुने अदो खंगदे कई हाइदनो सान ngamda leina jam tin poimo kamai chutun gyan ta du finally akhoi da na hidak mamang lein thwaina tharakini khokini ai ai tharakpo torne aduna hakchang je mayam exercise tawdu bi lebi berani ko as ai enta weight 90 ga sabel le mate ai 90 phawdi kak tharabane adu kitang phare khalomne duranju life of hai tare ai do you know office ki side ki section tawkrebo adu na ai chatre yam phare CM de khangdi smile lay condition motha sare hayeng ni chatune akoi nau sa je nampu da camera mu lei ko adagi gari mu lei adai hoi se a MacBook ama lei ni na koi no pokam lai
ꯌꯨꯝꯗꯒꯤ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯊꯣꯛꯂꯛꯄꯅꯦ ꯃꯃꯥꯏ ꯇꯧꯔ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯆꯥ ꯉꯝꯗꯦ ꯃꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛꯅ ꯃꯦꯕꯨꯛ ꯑꯝꯇ ꯂꯧꯁꯦ ꯃꯣꯏ ꯀꯩꯅꯣꯒꯤ ꯅꯥꯎꯆꯥꯒꯤ ꯃꯅꯥꯎꯄꯥꯒꯤ ꯊꯥꯖꯤꯟꯈꯤꯗꯨꯕꯅꯦꯅ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯃꯦꯕꯨꯛ ꯐꯪꯗꯦ ꯅꯣꯡꯄꯣꯛꯀ ꯍꯧꯖꯤꯛ ꯅꯥꯎꯆꯥ ꯃꯔꯤꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯃꯅ ꯍꯥꯏꯁꯤꯅ ꯄ꯭ꯔꯥꯏꯁꯁꯦ ꯍꯥꯟꯅꯒꯤ ꯃꯃꯜꯅꯦꯕ ꯍꯥꯏꯅꯔꯤꯁꯦ ꯑꯗꯩ ꯑꯃꯅ ꯍꯥꯏꯁꯤꯅ ꯃꯃꯜꯁꯦ ꯋꯥꯡꯈꯠꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯄ꯭ꯔꯥꯏꯁ ꯍꯥꯏꯗꯣꯛꯄ ꯅꯪ ꯍꯟꯗꯛꯀꯤ ꯅꯣꯇꯤꯁ ꯍꯥꯏꯗꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯨꯒꯤ ꯑꯣꯏꯅꯗꯤ ꯋꯥꯡꯈꯠꯈ꯭ꯔꯦꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯒꯥꯔꯤ ꯉꯁꯤ ꯇꯧꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅꯁꯨ ꯁꯖꯦꯁꯟ ꯇꯧꯖꯒꯦꯀꯣ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯋꯥꯅꯦ ꯑꯗꯣ ꯃꯦꯛꯅꯗꯤ ꯈ꯭ꯋꯥꯏ ꯐꯩꯌꯦ ꯃꯦꯛꯁꯤ ꯏꯟ ꯀꯦꯁ ꯑꯩꯅꯁꯨ ꯍꯥꯟꯅ ꯋꯤꯟꯗꯣꯁ ꯍꯧꯔꯛꯄ ꯅꯨꯄꯥꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯣ ꯃꯦꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯨꯁꯇ ꯂꯩꯒꯦꯔꯥ ꯑꯃꯗ ꯂꯩꯒꯦꯔꯥ ꯆꯤꯠ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯆꯤꯠ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯃꯦꯛꯕꯨꯛꯀꯤ ꯑꯣꯏꯅꯅꯤꯀꯣ ꯑꯗꯣ ꯁꯤꯟꯗꯣꯛ ꯈꯣꯠꯇꯣꯛꯄꯗꯣ ꯌꯥꯝ ꯀꯟꯅ ꯌꯥꯗꯦ ꯂꯣꯏ ꯊꯣꯛꯂꯛꯀꯅꯦꯕ ꯑꯅꯣꯟ ꯄꯥꯁ ꯑꯗꯨ ꯇꯥꯕ ꯌꯥꯝ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯃꯦꯛꯇꯅ ꯍꯦꯟꯅ ꯈ꯭ꯋꯥꯏ ꯕꯦꯁꯅꯤ ꯑꯦꯄꯜ ꯄ꯭ꯔꯗꯛ ꯏꯁ ꯗ ꯕꯦꯁ ꯃꯃꯟꯗꯕꯨ ꯇꯥꯡꯕ ꯋꯥꯅꯤ ꯁꯤꯜꯂꯦꯝꯅꯦ ꯅꯪꯕꯣ ꯌꯨꯁ ꯅꯠꯇꯦꯕꯅꯦ 시긴 남 시긴 니오제 봐. 그럼 파라면 시. 실백네 실백 또. 진짜 시위 녹슬래. 제 따그래. 녹사기스. 칼레가 아주 아까 맘치는 거 저도. 너무 똑같더라. 아마 로기 아예 해다 윈도우스 체크임 간다며. 에 아주 좀 많이 소외리 hay tụi anh nào online rồi cái nối tàu nó hấp rồi đấy nè nọc trái dầu chứ ăn một chiếc tàu gà đi cái khai chất lấy bộ một cay thế đấy phải chế nhiều chắc kẻ tâm tục phúc với tâm tục cái tắc tôi bổ sĩ tàu này cái vấn đề cái dầu này đập tay dầu này nắn nó bao quay đầu phát đi đi cháy đó ô cái gì gần nó skin gì cái gì cả mà đóng thiêu gì hả lên một đó skin cái nó liều đây chậm lại chân mà dễ phòng rồi tăng vậy bà ô ai quả đi chụp lên ra kia bung quả đi phòng làm chuyện năm mươi nghìn ngủ con tôi rồi 이 파질까? 오 예, 또. 오 스타. 아 혹시 다 그렇게 다 멀었다 가 라스트. 야 이거 근데 이거 되게 랭기. 벌써 오이 이싱도 짤리 실제 cái thông kiểu cái chắc là đầu ra đang i싱 vậy à i싱이 cái chắc là 지금 먼저 자 가만 나한테 하이타래. 나한테 아이 우리 졸업을 했잖아 i싱 이제 리터가 짤리 캐파시티 생각니. i싱이 아도 뭐 나우사기 i싱 노는 거니 마이 폰 넘버 합쳐서 뭐게 i싱 거 왔다 우리 포토 앞으로 저 오이 됐다 시가 이제는 거의 밤새 거기 sắc am 파자 오 스타네 마이 스타가 저거 sáng rồi đó mai mà nung người ra nan mình sao được cái gì cả là gì điều ấy mẹ bố kia là ổn nó này cái này cái đúng không nhỉ la